madang ama lozaraga aikoi gi madam sana yaimabu ikai khumna bawut pagi thormama ai pangthokchage aikoi gi mayam maraktagi aina aigi iche haina ina kojaba iche nirmala bo lakpina ba ningsingjari koi madam iche nirmala na koi madam sana yaimabu ikai khumna bawut pigani. Thank you madam. Thank you. इचंग थोरबी ओजा मिंग हेक्ता पंजगे वारो विनु एखोगी मैडम के कमलावती सिंह जनरल सेक्रेटरी अमल दलाना ngasiगी थोदोक हेंदोकलबा थोरमसिगी मची ओइबा वांगा की नोट एड्रेस पिबिगनी असिगा लोइना लोइनाना मैडम बु इकाई खुनबो उतनबगी दमकता मैडम सुष्मिता बु एना कखचरी. Thank you madam. हान मक्ता दैना Happy Mother's Day, Mama wishing boy hakna jaifa mongol pi jaifa paujan pizari. Aikoina loop ase semjaba matamda aikoi gi ahan ma pandam di aikoi gi tungi jumburen oirakadoba icha singu semjaba makoi bu encourage tawba makoi gi khalitang oiraba shoi khona mateng pangjaba ngamba masigi pandam da jumpham oraga loop ase marun khibani. Jamna naujari belokni mamangi 15 January da 2026 ta kana loop ase hawdok sakhibani madugi matungda 8 March ta khoina thabaktagi potha khrabi samaj ki amadi angang singi damakta matam kaithoktuna isagi matam haiba ma phangjakhidраби aikhogi madam mayam ba kuna felicitation tawjakhi numittu dasu aikhoina khanki aikhogi loop sigi achauwa thaugai makhona success oi khi aina khanki puna maktogi mathakta ngasi aikhoina sinjariba program asina henamu mamal jamle haiba wafam si ai thamjage aduna mayam dai karino haidul wesa haiba mama khangde jamna nungai jamna nungsi amasung thamoi manungda aidi nungsiba kapningba ma phawi maramdi mayam ge cooperation aikhoina jamna nauraba loop asina tawjariba sinjariba khuding maksigi credit khuding mak aina aikhoigi apun ma maitele ma thomi loop ki member khuding mak ta piningi mashi mayam ge cooperation natragadi oithokpa nate ashuk jangna aikhoina tawriba thabak mayam sigi mase puna mang mutual understanding amana amaga mateng pangnaba thamoi chawba aikhoi madam singi mathakta ayagna credit che pijanini mayam ni mateng dagi ngasi gumba thabak pangthok chaba ngamjabani aina ki note address aibadi thauram sigi maroiba aibabu piga da basa kari noina pi dori base hauji gai khoina apunba maitai leima thomi loop semjabagi maroiba pandam mayamna khangminare achauba pandam mayam asu leiri aikhoigi ashadi loiba leite haugalak patani asise just akoi journey se start tobani akhoigi journey jamna sangi akhoigi asa jamna chawi asa sing asibu thungan ba hona bada mayam gi mateng so mathau tai mayam na soida mateng pibi gani haiba asa thamjari ngasigi lenbira kaiba aikhoigi assistant account officer ahum mari di subani Panadi dum jami koi nupi meitai nupi se thauna di hande meitai nupi ki thauna sidi kari haini mama bo oiro jamna nipa singda thawai dabagi wafam din chade ko ase nipa sing su yamna phai adubu nupi na hena thauna phaba se hengatli aduna aikoi hai doni nupi hai base samaj ki second mingchel ne aduna akoi meitai nupi na aikoi gi jati ki second mingchel gi khudam achau ma piri mashi hauji haurakliba hauji aidi jet new generation singsina achauba khudam amani aduna ngasigi assistant account officer ani bo aina hanna thaga chari makhoi bo so felicitation tawjaba phangba akoina hairu bada makhoi na harau jabirakpa akoi gi laibak phabani haiba wafam se aina haijari adogi mathangda aina maru aina ngasigi thaga chaning badi akoi gi icha sing metric pass torapa topper oirakpa higher secondary topper oirakpa akhoi gi famdadi angang khuding topper ngaptani amana ma henade
mama mapa ge mafam da machai khenaba leite noi punamak chap mane mark lik na phangai ba ingang sing ju ichang aptani makoi bu so kan encourage tawningi karigumba matam da ikoina matam phanglagadi tanja phanglagadi makoi bu so soide encourage tawgani aduga ngasi ikoina na khoi gini haiduna khadik khara honari bese na khoina jamna chawre pele haida lawbi ga dabani aikoina tawjening bagi tawbani matik ti cha dabani ta sengna di aikoina mase tawjening bagi wafam di na khoibu mayam da sak takning ba na khoi gi pukning thogatning ba na khoi ga tamning ba paw di khoina ngasi noina phangliba mark khangge asina noi gi final success natte asidi just starting ni no gi turning point amani asigi point sida gi ni na khoina na khoi gi kaira ka ba hogadabado aduna angang sing na khoina no gi tung gi punsida na khoina hainagadaba lambida chatpa matamda thauna fana ai confidently asigi subject se tawragadi ai soidana mai pakani mina haiba nataba mina injan banataba mi ado tamgre ai ju tamge mi gi phajana ba asidi jadre aduna angang singna madugumbagi kaino do da kitang akoi mama mapa ai basina su jengsin biba ai khoi gi di angang amata soibi daba asini litna leijari ba ai khoi gi angang sing sigi marakta angang ama katang soi gi bai base ai khoi gi jana chawba dugumba mangjaba ma oi aduna each and every child is important to us akoi amana mo manghaning de na khoi punamak madu khangna chatpa hai base aina thamjani aduga ngasigi tanja se lojaraga aina ngang singda khadik tang aina panjaningi angang singna layak lai sudi haire ko aduga layak se hairi ba makhai akoina moral value onda katang down orakpa maramdi mado akoida tasena de angang sing su maral natte akoida matam phangdaba angang singa moral value pibagi tanja phangdaba hana di akoigi ipu event singa phunga wari na lerami folk tale kaina lerami ko audi ti noi folk tale ka do amatta khanga maroi meitei gi folk tale se chumna sunaramba wari natte masida moral lesson mayam amale akoina tamba jaba ipa ipusina sara liramba wari mayam sigi manunga artha jana chawi asigumba folk tales de noi totally lap thore maram de hoji digital jugni haidana chum tawbadagi khwaidagi maru oiba laisu aiba poche ai khoi da jaudre aduna angang singna lairi khaibaga loina na laisu khangba ma jama darkar oi laisu khangba gi damakta ai khoina kari mathau tabagi haiba machak mayam ama lei aduna angang singna in haijagadabedi education without moral value is incomplete hai ko lari khaira su laisu khangradi ma lari khaibada chingdi mana kari gumada heng chawraga mithoi mihena ma oiraga mi gi seba tawningdraba samaj ge tawningdraba ima ipa masak khangdraba ma lari khaibana tema ma lari khaibani hairoi maram aduna moral value se jamna mathau tai mi tiron tharaga laisu khangba jamna mathau tai angang singna chawraga achau ba mama pa oiba singna laik tamhalle mariara chaga da cha dana gi paisa tungchale icha gi naina imai pare sum hanorakani na khone sum chawrakani noina chawlma ma khai imai pa hanorakani kondharakani matam duda na khoi gi support jamna mathau tai mama pa oiba singna adugi matam na noigi mafam da imai pa gi matam leitragadi imai pa na mit gi pi kangna len khibaduna macha singya phaba oiroi maram aduna matam puna makta education ga loina na lairik tambaga lairik khaibaga loina na na khoi gi na sada dedication aldagi di imai pa bu respect tauba oja guru masak khangba ase jamna mathau tai mase khangma mi di kaidau ngai da malem na mangdi haiba wafam se aina ngasi gi tanja sadauraga na khoi da haijenini ai jamna pami asigi pot se angang na chaura pa matamda foreign country daga chakhare ma se engineer oina doctor oidana chawa officer oina mama mapana ngatang unasi ai khoi bo muktang unasi ba mata lakho ngam de ba macha do kaimba kana de ma gi thabak to kalimba kana de marandi ma bu sengi ba se mama mapana ni ima ai ba sina kaya gi matik macha ge da makta khalli hai ba da
अतई करी मुखाई हयें पिकलेबा ngang noina mama pa oira ko matam da soina khanglakani hai doni God could not be everywhere so he made mother saina ishor na hai ai di jom ko de mu da thungba ngamde don ai na noida nama amon piri sini hai ima ai basi ishor ka cha mani hai aduna ai bu ningbagi mawta nama na paningu hai bani maram aduna angang sa na khoina like tambaga loina na ima ai pa masak khangba aja guru masak khangba ichilinaw masak khangba kathok pangamba samaj kedamakta achauba thabak torok pangamba achauba mi oibagi mahutta aphaba mi oiba aphaba mi haibasiga di achauba sujawrabani maram aduna isa gi character fajana semjeba ngamba nisa dagi lapna leiba mi gi phattaba uraga maduga jengjaludaba adugumbado nakhona piklinge degi develop tawna chatkadabani masigi wafam se aina ngasigi platform siga nakhoida hainingba wafamni nakhoida tamningba wafamni lairikti oja guru khudimangna takani adubu laisudi imai pana takadabani madugi tanjado mama oiba mapa oiba singda su phanganingi mama pa oiba singna icha singbu matam punamakta asigumbagi moral lesson miyam se tambi dana chawhan haningi aidi mase koi haji ki mama pa oiba se akoi isa maksuni lairik pau tamahai nanga chawboi gadabani nanga phaba mi ma oyu matik chawa mi ma oyu mama pa masak khangba samaj ki mamal leba mi ma oyu haiba se hayaningi se haibiu mayam mathangda na koina noi challenge mayam le challenge singa mayong naraga chat patai